ꯐꯤꯉꯧ ꯁꯦꯠꯄ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯔꯒ ꯆꯠꯂꯤ ꯃꯆꯤ ꯃꯆꯤꯗꯁꯨ ꯇꯥꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯃꯩꯈꯨ ꯃꯅꯤꯜ ꯋꯪ ꯋꯪ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯅ ꯃꯅꯤꯡ ꯇꯝꯅ ꯀꯥꯔꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯜꯂꯛꯂꯦ ꯃꯀꯨ ꯑꯃꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯅꯤꯁꯤꯅ ꯂꯥꯛꯅ ꯂꯥꯛꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯣꯡꯂꯤ ꯃꯤꯁꯤꯕꯨꯡꯒꯤ ꯑꯀꯣꯏꯕꯗꯁꯨ ꯐꯤꯉꯧ ꯁꯦꯠꯄ ꯀꯌꯥ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯤꯔꯨꯛ ꯈꯨꯝꯂꯒ ꯂꯦꯞꯂꯤ ꯃꯤꯁꯤꯕꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯀꯅꯥꯒꯨꯝꯕ ꯑꯁꯤꯕ ꯃꯤꯁꯛ ꯑꯃ ꯃꯩ ꯊꯥꯔꯤ ꯆꯥꯛꯂꯤꯕ ꯃꯩꯔꯤꯅ ꯆꯟꯗꯋꯥ ꯑꯅꯤꯒ ꯄꯥꯅꯅ ꯄꯨꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯕꯨ ꯑꯣꯠꯈꯥꯏꯕꯒꯨꯝ ꯃꯩꯁꯥ ꯇꯠꯇꯅ ꯄꯤꯔꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯨꯠ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯦ ꯑꯀꯤꯕ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯃꯈꯣꯜꯅ ꯅꯤꯜꯂꯔꯦ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯤꯕ ꯏꯅꯥꯎꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯃꯊꯕꯥꯛꯇ ꯊꯝꯂꯤ ꯃꯃꯥꯏꯗꯨ ꯅꯥꯛ ꯌꯦꯠꯇ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯗꯨ ꯃꯪꯂꯥꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯄꯒ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯤ ꯄꯣꯠꯂꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯛꯂꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇꯒꯤ ꯌꯦꯝꯄꯥꯛ ꯇꯨꯞꯄ ꯃꯨꯁꯤꯡ ꯃꯨꯕ ꯃꯈꯣꯡ ꯄꯥꯟꯗꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯕꯗꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯟꯊꯣꯔꯛꯂꯦ ꯆꯟꯗꯋꯥꯒꯤ ꯑꯅꯤꯗ ꯄꯨꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯕꯒꯨꯝ ꯇꯧꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯠꯅ ꯀꯨꯞꯄ ꯅꯪꯍꯧꯗꯦ ꯑꯉꯧꯕ ꯐꯤꯗꯨꯒ ꯄꯥꯅꯅ ꯌꯦꯝꯄꯥꯛ ꯇꯨꯞꯄ ꯃꯨꯁꯤꯡ ꯃꯨꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯏꯅꯥꯎꯕ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯏꯅꯥꯎꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯏꯃꯥ ꯀꯧꯕ ꯅꯪꯍꯧꯗꯦ ꯏꯅꯥꯎꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯁꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯏꯅꯥꯎꯕꯕꯨ ꯄꯣꯠꯂꯣꯏꯅꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯨꯁꯨꯝꯗꯤ ꯈꯥꯡꯉꯦꯟꯐꯝꯗ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯦꯟꯗꯕ ꯃꯩꯆꯥꯛ ꯐꯣꯡꯗꯣꯛꯂꯒ ꯀꯞꯂꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯇꯅ ꯈꯪꯒꯅꯤ ꯀꯨꯁꯨꯝꯒꯤ ꯇꯦꯡꯊꯥꯈꯣꯜ ꯇꯥꯔꯒ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯅꯩ ꯀꯨꯁꯨꯝ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯐꯨꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯏꯅꯥꯎꯕ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯣ ꯍꯥꯏꯕꯅꯣ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯋꯥꯔꯧꯔꯤꯕꯁꯤ ꯀꯅꯥꯕꯨꯅꯣ ꯅꯃꯥ ꯑꯩꯕꯨꯔꯥ ꯅꯪ ꯄꯥꯕꯨꯡꯕꯨꯔꯥ ꯅꯪ ꯇꯥꯆꯧꯕꯨꯔꯥ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯈꯣ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯉꯔꯥꯡꯗꯒꯤ ꯆꯥꯈꯤꯗꯕꯅꯤ ꯃꯁꯤꯅ ꯏꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯏꯅꯥꯎꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯍꯧꯒꯠꯂꯣ ꯏꯅꯥꯎꯕ ꯍꯧꯒꯠꯂꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯕꯨ ꯄꯣꯟꯈꯠꯇꯨꯅ ꯑꯉꯥꯎꯕꯤꯗꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯏ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯕ ꯁꯅꯥꯖꯥꯎꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯖꯕ ꯉꯝꯗꯅ ꯆꯤꯡꯅ ꯆꯤꯡꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯆꯥꯕꯨ ꯀꯥꯏꯅꯕꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯗꯨ ꯈꯪꯖꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯀꯨꯁꯨꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯁꯅꯥꯖꯥꯎꯕꯅ ꯀꯨꯁꯨꯝ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯕꯨ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦ ꯅꯁꯥ ꯁꯣꯛꯑꯅꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯀꯞꯄꯅꯨ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯕ ꯄꯦꯟꯊꯣꯛꯄ ꯇꯝꯂꯁꯦ ꯏꯆꯥꯁꯦ ꯇꯨꯝꯖꯔꯁꯅꯨ ꯌꯦꯠꯄꯤꯔꯨꯔꯅꯨ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯃꯄꯨꯔꯣꯏꯕꯅ ꯐꯥꯖꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯅ ꯃꯆꯥꯕꯨꯁꯨ ꯌꯦꯡꯂꯒ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯛꯏ ꯑꯉꯥꯡ ꯃꯆꯥꯅ ꯄꯥꯎ ꯇꯝꯕꯒꯨꯝ ꯇꯧꯔꯛꯏ ꯀꯨꯁꯨꯝꯅ ꯇꯥꯁꯅꯥ ꯏꯅꯥꯎꯕꯁꯤ ꯑꯩꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯗ꯭ꯔꯤꯕꯁꯦ ꯇꯥꯁꯅꯥꯅ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯏꯆꯥꯁꯦ ꯉꯔꯥꯡꯗꯒꯤ ꯃꯁꯛ ꯎꯕ ꯐꯪꯖꯗ꯭ꯔꯤꯕꯅꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯥꯡꯗꯣꯏꯅꯦꯅ ꯁꯦꯜ ꯄꯨꯔꯒ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯨꯁꯨꯝ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯩ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯆꯥꯒꯟꯕꯤ ꯇꯨꯝꯒꯟꯕꯤ ꯃꯃꯥ ꯑꯣꯏꯕꯅ ꯏꯆꯥ ꯍꯜꯂꯛꯇꯕꯗꯨ ꯍꯟꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯨꯕꯅꯦ ꯏꯆꯥꯁꯦ ꯇꯔꯥꯏꯅ ꯑꯁꯤꯕꯨ ꯃꯥꯅ ꯄꯨꯈꯤꯕꯅꯦ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯔꯥꯡꯐꯝ ꯑꯣꯏꯔꯤꯕ ꯑꯍꯜꯗꯨꯅ ꯁꯅꯥꯖꯥꯎꯕꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥꯖꯥꯎꯕ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯀꯨꯁꯨꯝꯒꯤ ꯆꯥꯛꯂꯤꯕ ꯊꯃꯣꯏꯒꯤ
ꯃꯩꯆꯝꯁꯤꯡ ꯑꯣꯏꯔꯔꯦ ꯑꯗꯨꯗꯒꯤ ꯀꯨꯁꯨꯝꯅ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯈꯤꯕ ꯌꯥꯔꯣꯏ ꯁꯅꯥꯖꯥꯎꯕꯅ ꯀꯨꯁꯨꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯃꯆꯟ ꯅꯥꯎꯕꯤꯕꯨ ꯋꯥꯗꯤ ꯉꯥꯡꯗꯅ ꯌꯦꯡꯂꯛꯏ ꯅꯥꯎꯕꯤꯁꯨ ꯃꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯃꯅꯝꯃ ꯀꯨꯁꯨꯝꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯅꯥꯎꯕꯤꯅ ꯏꯅꯝꯃ ꯀꯞꯄꯅꯨꯋꯣ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏ ꯏꯌꯥꯁꯦ ꯀꯨꯁꯨꯝ ꯅꯥꯎꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯁꯥꯁꯨ ꯂꯣꯏꯅ ꯄꯠꯊꯔꯦ ꯀꯦꯒꯟꯈ꯭ꯔꯕꯤ ꯀꯨꯁꯨꯝꯅꯤ ꯉꯁꯤꯗꯤ ꯀꯨꯝꯂꯩꯅ ꯅꯥꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯃꯆꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯖꯥꯎꯕꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯤ ꯏꯅꯥꯎꯕ ꯏꯄꯥꯗꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯗ ꯂꯩꯔꯨꯔꯣ ꯏꯄꯥꯅ ꯅꯪꯕु ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯏꯄꯥꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯅꯥꯟꯊꯕꯤꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯆꯪꯁꯤꯜꯂꯛꯑꯒ ꯏꯅꯥꯎꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯆꯤꯟ ꯆꯤꯛꯁꯤꯟꯅꯔꯒ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯅꯥꯎ ꯁꯦꯠꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯖꯔꯤ ꯃꯃꯤꯠꯇꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅꯈꯤꯕ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯂꯤ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯅꯥꯎꯕꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯒ ꯂꯥꯏꯕꯛꯇꯒꯤ ꯈꯗꯥꯡ ꯐꯥꯎꯕ ꯅꯥꯟꯕꯤꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ ꯏꯅꯥꯎꯕ ꯉꯁꯤꯅ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯎꯖꯕ ꯑꯔꯣꯏꯕ ꯑꯣꯏꯔꯗꯤꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯅꯥꯎꯕ ꯇꯥꯏꯕꯪꯗꯒꯤ ꯅꯪꯅ ꯇꯥꯆꯧꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯪꯂꯥꯟꯗꯗꯤ ꯂꯥꯛꯎꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯅꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯈꯥꯕ ꯆꯪꯁꯤꯜꯂꯒ ꯏꯕꯥꯏ ꯀꯧꯕꯗꯃꯛ ꯀꯧꯔꯒ ꯃꯕꯥꯏꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯅ ꯈꯥꯕꯕꯨ ꯂꯨꯔꯨꯛꯅꯅ ꯌꯦꯡꯂꯛꯏ ꯈꯥꯕꯁꯨ ꯃꯕꯥꯏꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯒ ꯃꯤꯠ ꯆꯥꯟꯅꯕꯒ ꯅꯪꯍꯧꯗꯦ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯤꯒꯤ ꯃꯔꯤꯛ ꯑꯅꯤ ꯑꯍꯨꯝ ꯆꯦꯟꯊꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯥꯕ ꯏꯅꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕꯅꯤ ꯏꯅꯥꯎꯕ ꯁꯦꯠꯅꯕꯒꯤ ꯑꯋꯥꯕ ꯈꯥꯕ ꯑꯃꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯈꯪꯍꯧꯏ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯗꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯒ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄ ꯑꯁꯤꯕ ꯃꯐꯝ ꯁꯪꯕꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯁꯥꯗ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯇꯧꯕ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯣꯛꯅꯕꯗꯤ ꯌꯥꯎꯅꯩ ꯑꯗꯨꯕꯨ ꯃꯊꯤ ꯐꯣꯡꯅꯗꯤ ꯄꯥꯟꯊꯣꯛꯅꯗꯦ ꯄꯥꯈꯪ ꯃꯆꯥ ꯑꯅꯤ ꯄꯥꯈꯣꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯨꯕꯗꯒꯤ ꯍꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯑꯃꯅ ꯍꯥꯟꯅ ꯇꯥꯕꯗꯒꯤ ꯇꯨꯡ ꯍꯜꯂꯒ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯀꯩꯗꯧꯔꯒꯦ ꯀꯩ ꯌꯦꯡꯉꯤꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨ ꯇꯥꯍꯧꯗ꯭ꯔꯣ ꯀꯩ ꯃꯈꯣꯜꯅꯣ ꯇꯥꯗꯦꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ ꯄꯨꯟꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯒ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯐꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯃꯁꯦꯟ ꯃꯔꯥꯡꯕ ꯃꯩꯈꯨꯒꯨꯝ ꯃꯅꯤꯜꯒꯨꯝ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟꯅꯈꯤꯕ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯀꯩꯅꯣ ꯁꯤꯕꯨ ꯈꯪꯗꯤꯌꯦ ꯌꯦꯝꯄꯥꯛ ꯇꯨꯄꯥ ꯐꯠꯇꯕ ꯂꯥꯏꯗꯨ ꯏꯟꯅꯔꯛꯑꯕ ꯈꯪꯗꯦ ꯆꯪꯍꯧꯔꯁꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯁꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯇꯠꯇꯅ ꯇꯧꯕꯗꯒꯤ ꯅꯤꯡꯐꯨꯡ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯍꯧꯔꯦ ꯑꯁꯤꯕ ꯃꯐꯝꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯇꯥꯔꯕꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ꯭ꯔꯤ ꯈꯥꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯧꯔꯒ ꯁ꯭ꯇꯦꯌꯔꯗ ꯀꯥꯈꯠꯂꯛꯏ ꯏꯕꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯈꯪꯉꯤ ꯅꯣꯡꯗꯥꯏꯅ ꯀꯔꯤ ꯕꯤꯠꯇ ꯈꯪꯉꯤꯕ ꯅꯁꯛꯇꯨꯒ ꯈꯥꯕꯅ ꯑꯩꯅ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯀꯧꯔꯤꯁꯤ ꯈꯨꯝꯕꯤꯒꯦꯗꯤ ꯈꯟꯗꯦ ꯏꯔꯦꯟꯖꯅ ꯐꯤꯂꯝꯒꯤ ꯍꯦꯔꯣꯒ ꯁꯥꯔꯒ ꯂꯦꯞꯄꯒ ꯃꯨꯛꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯪꯅ ꯀꯧꯕꯗ ꯑꯩꯗꯤ ꯀꯩꯗꯧꯕ ꯈꯨꯝꯗꯣꯏꯕ ꯑꯩꯅꯗꯤ ꯃꯥ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏꯗ꯭ꯔꯅ ꯊꯑꯣꯏꯅ ꯂꯥꯛꯑꯒ ꯅꯪꯒ ꯆꯥꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏꯅ ꯃꯊꯧꯗꯨꯝ ꯇꯧꯔꯨꯁꯣ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯈꯥꯕꯅ ꯀꯗꯥꯏꯗꯅꯣ ꯏꯕꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯥꯕꯕꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯈꯥꯕꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯈꯧꯇꯛꯁꯨ ꯆꯥꯔꯦ ꯑꯗꯨꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈꯤ
ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯥꯕ ꯆꯠꯈꯤꯕꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ ꯈꯥꯕꯗꯨ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯁꯣꯔ ꯐꯥꯊꯖꯔꯤ ꯃꯆꯤꯟꯗꯁꯨ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯕꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯕꯨ ꯍꯣꯏꯃ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯊꯦꯡꯅꯖꯔꯛꯇ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯈꯥꯕꯗꯨ ꯈꯨꯗꯣꯝꯕꯤ ꯃꯆꯤꯟꯗ ꯊꯝꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯆꯥꯔ ꯊꯛꯇꯕꯒꯤ ꯏꯁꯣꯟ ꯁꯣꯟꯊꯕ ꯃꯥꯅ ꯀꯃꯥꯏꯅ ꯁꯣꯔ ꯆꯥꯅꯤꯡ ꯆꯥꯋꯥꯡ ꯁꯝꯅꯗꯕ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯏꯆꯠ ꯆꯠꯇꯣꯏꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯑꯝꯇ ꯎꯗꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤꯗꯨꯁꯨ ꯈꯥꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯂꯦ ꯆꯠꯐꯝ ꯂꯩꯇꯕꯅꯤ ꯂꯨꯈꯝ ꯅꯥꯜꯂꯒ ꯃꯃꯤꯠꯇꯨ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ ꯈꯥꯕ ꯃꯁꯥ ꯊꯀꯠꯄ ꯑꯁꯥꯕ ꯂꯥꯏꯒꯨꯝ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯎꯞꯔꯥꯡ ꯎꯞꯂꯒ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯈꯥꯕ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯀꯂꯥꯞꯀꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯑꯣꯏꯔꯤꯒꯕ ꯈꯟꯖꯩ ꯍꯤꯞꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯁꯤꯟꯕ ꯉꯝꯖꯗꯦ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯄꯁꯨ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯌꯥꯎꯒꯠꯂꯛꯄ ꯃꯄꯥ ꯆꯥꯔꯨꯕꯅ ꯈꯥꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯦ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯀꯩꯗꯧꯔꯦ ꯈꯥꯕ ꯈꯥꯕ ꯈꯨꯝꯃꯛꯇꯦ ꯃꯚꯥꯏꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯥꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯥꯕꯕꯨ ꯁꯧꯕꯤꯔꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯦ ꯈꯥꯕ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯕ ꯍꯟꯊꯔꯛꯂꯦ ꯈꯔꯗꯤ ꯏꯉꯛ ꯉꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯈꯥꯕꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯁꯛꯆꯨ ꯐꯖꯕ ꯅꯚꯥꯏꯅꯤ ꯁꯝꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯅꯤ ꯏꯁꯦꯟꯕꯨ ꯀꯩꯗꯧꯔꯒꯦ ꯅꯚꯥꯏꯗ ꯍꯥꯏꯌꯨꯁꯦ ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗꯕꯗꯧꯅ ꯌꯦꯡꯉꯤꯁꯦ ꯈꯥꯕꯅ 이발 하우네 카바 콘젤디 닉리 닉리 떠우리 머콧가두 틸라가 스테어가 까칼락부기 아두다 이바이 레오이 아이가 와리 사나라메 아이나 시리 장악부다수 이바이 레라메 농다이렘브나 헤라 아시부 아이디 바칼로레 따닝데고 빵칸다 간질레노이 까이디 라이 톡부노미 아마수 라이 투에 붓투에 시나 농싯 무공이 이마다가 하이룬코 아묵도이브 헨질락가니 이발 ꯅꯪ ꯑꯣꯏꯔꯁꯨ ꯀꯤꯅꯦ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯑꯁ ꯌꯥꯔꯦꯕ ꯈꯥꯕ ꯅꯃꯣꯏ ꯊꯣꯛꯑꯒ ꯕꯣꯝ ꯄꯣꯈꯥꯏꯔꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯐꯤꯕꯝ ꯇꯧꯔꯅꯨ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯅꯦ ꯉꯥꯎꯒꯦꯁꯨ ꯈꯔ ꯂꯩꯔ ꯉꯥꯎꯀꯣ ꯅꯪ 이발 ꯑꯩꯒꯤꯁꯦ ꯈꯥꯕ ꯅꯪꯒꯤꯗꯨ ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯂꯛꯅꯕ ꯑꯣꯏꯔꯝꯕꯁꯦ ꯑꯗꯨꯕꯨ ꯀꯔꯝ ꯅꯨꯡꯉꯥꯏꯒꯅꯤ ꯉꯔꯥꯡꯇ ꯉꯥꯏꯔꯦꯅꯦ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯉꯝꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯂꯦꯖ ꯀꯥꯗꯧꯔꯕꯅꯤ ꯄꯥꯈꯪ ꯐꯥꯔꯗꯧꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯛꯂꯝꯕꯗꯣ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯏꯅꯥꯎꯕ ꯅꯥꯁꯣꯜ ꯄꯤꯛꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯁꯃꯨ ꯈꯣꯡꯊꯥꯡ ꯇꯧꯅ ꯀꯥꯟꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯉꯛ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯈꯗꯥꯡ ꯏꯜꯂꯒ ꯀꯩꯅꯣ ꯏꯅꯥꯎꯕ ꯃꯀꯣꯛ ꯈꯣꯠꯂꯒ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯖꯩ ꯑꯩꯅꯗꯤ ꯈꯪꯍꯟꯒꯦ ꯇꯧꯔꯒ ꯍꯥꯟꯅ ꯂꯩꯊꯣꯔꯛꯏꯅꯦ ꯇꯧꯔꯤꯁꯦ ꯍꯩ ꯑꯁꯤ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯅꯃꯤꯠꯇ ꯌꯦꯡꯉꯨ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯍꯥꯟꯒꯦ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯈꯤꯜꯂꯤꯕꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯌꯦꯡꯍꯜꯂꯤ ꯏꯅꯥꯎꯕ ꯃꯊꯟꯇ ꯈꯨꯄꯥꯛꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯜꯂꯒ ꯑꯁꯤꯗꯅꯤꯅꯦ ꯂꯣꯖꯤꯛ ꯍꯩꯌꯨ ꯍꯥꯏꯔꯤꯁꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯁꯨ ꯈꯪꯉꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯨ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟ ꯂꯤꯡꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯇꯥꯆꯣ ꯑꯩꯒꯤ ꯄꯥꯈꯪ ꯐꯥꯕꯒꯤ ꯂꯥꯏꯁꯦꯟꯁ ꯇꯥꯆꯧꯅ ꯄꯤꯗꯧꯅꯤ ꯀꯔꯤ ꯄꯥꯈꯪ ꯐꯥꯕꯒꯤ ꯂꯥꯏꯁꯦꯟꯁ ꯑꯩꯅ ꯄꯤꯗꯧꯕ ꯀꯃꯥꯏꯅ ꯏꯅꯥꯎꯕ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯇꯥꯆꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯅꯨ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯀꯣꯂꯦꯖ ꯀꯥꯖꯒꯗꯧꯔꯕꯅꯤ ꯍꯣꯏꯅꯦ ꯀꯣꯂꯦꯖ ꯀꯥꯗꯧꯔꯦꯀꯣ ꯑꯗꯨꯅꯤ ꯈꯪꯅꯁꯦꯕ ꯈꯔ ꯋꯥꯈꯜ ꯇꯥꯟꯅꯁꯦꯕ ꯏꯅꯥꯎꯕ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯁꯤꯅꯤ ꯀꯣꯂꯦꯖ ꯀꯥꯗꯨ ꯀꯥꯁꯤꯜꯂꯛꯑꯗꯤ ꯁꯨꯝ ꯃꯤꯆꯤ ꯃꯤꯅꯥ ꯍꯥꯏꯗꯤ ꯀꯔꯤ ꯅꯨꯄꯤ ꯅꯅꯥꯎ ꯅꯨꯄꯤ ꯌꯦꯡꯅꯤꯡꯉꯛꯑꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯇꯥꯆꯧ ꯈꯪꯁꯤꯟꯅꯗ ꯁꯥꯟꯅꯔꯣꯏꯁꯦ ꯏꯇꯩꯃ ꯂꯩꯔꯕ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯆꯧ ꯀꯥꯜꯂꯒ ꯆꯠꯅꯤꯡꯗꯦ ꯑꯩꯗꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯎꯕ ꯅꯨꯄꯤꯗ ꯀꯣꯏꯁꯤꯜꯂꯗꯧꯅꯤ ꯃꯁꯤ ꯃꯅꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯩꯈꯠꯂꯤ ꯏꯅꯥꯎꯕ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯃꯨꯛꯂꯒ ꯊꯥꯗꯣꯛ ꯇꯥꯆꯧ ꯅꯥꯏꯃꯦ ꯑꯌꯣ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯀꯔꯤꯒꯤ ꯅꯥꯕ ꯅꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯦꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯃꯇꯨꯡ ꯃꯅꯥꯎ ꯉꯥꯡꯈꯤꯗ꯭ꯔꯥ ꯑꯩ ꯍꯥꯏꯖꯔꯣꯏꯕ
थादोक्पियो ताचो ताचो केसिनरगा पेथरगा हैरकपदगी नोंदाइरेमबसु मनाव नुसिबु कौवनिना थादोरई मयाम्बना मना थादोक्पगा इनावना होय इतैमा कोइरबा कोइद्रिबा नरोल सेंगो नत्रदि कान्थोक्चनी कोइदि हाइबिदे हाइनो नंग दहालगेदा हाटपिरोने मरैदु तिंथोक्लमगा चेनखी नोंदाइरेमबसु सौसिनबगी वानी इनावबु चेनखिबदु कदोमदैनो खंगदे ममोन तौजरई ए अइना नोइसना कइगे मिंगसेल यंगजरगा लुमांगी मसम अफाबदु चिंगलगा साने नोंमि नोंमिसु तौरी असिगी समसिनानी अइसिमीना सखंगनैसे सेलेब्रिटी कैलेब्रिटी पॉपुलरिटी लैखिवा फिबमदगी होंगदना खुदोंबिका खुजाइगना लाइवक्ता थमलगा मिट खुमचिलगा पिसुम सुकचिलगा मचिन चिक्सिनरगा यारक्ता ngंगलै इनावगी मतैमा पुंसिगी तांकक मतेक्सिदा नोकलुरबसु निंगसिंगलिबदु मंगलान ओइख्रे खलुबदगी नोंदाइरेमबा ममित्तगी मपि चेंथरई खाबसु किरंबगा लोइना काउख्रे माना तमजबा पाउदुसु लग्नबनी खनख्रबनिना मखा ताजबसु ngमजद्रे खाबना इबाय काउथोकपु खरा तमसिबा नोंदाइरेमबा मखुद अनिना ममाइदु ngaiha खुमजिलगा लै खाबदि तुमिना लै खुमजिलेबा मखुतुना मपि तैथोकलगा नोंदाइरेमबना नंग लाइसे चाकसाबै नत्रा ऐ चानिंद्रे नोइ चाथोरो ngसिदि होय बाय मतंग चादना लग्नबा तारबनिना वा मखा ताजरमदना खाबा हकलगा चेटके तवी अदुबु ओनसिलगा हाइबु ngamboi ngamdaboi इवाय दापारीगा तामो तयालगा थेंगनै इवाय साउदनबा हाइबिउ हाइरकपनि नोंदाइरेमबा खाबदि यंगलकलगा यंखिबा मदा अदुम यंगलगा खुमलै मखोइसु मथौ चिनबनि खाबसु अदुम थोखरे नोंदाइरेमबसु फिबम करिमत होंगदना लेहौवे खाबा ngasi mana mawai nongdairemba thengnakiba mafamdu ufada khautak chai khongthang yangna kumtharei nongdairemba inaubagi itema leirabra haiba wahang asi hanjin hanjin nakong singjai rei phamungda langsilaga thamliba mobile adu lamlaga paikhale contact list changlaga charita thaba number du puthoklaga mitkuptana yenglaga wakhal khali करीबु खालीबु खंगदे खनबे याबु खलब मतुंगदा सोर असांगबु मखोंदोई तपना कॉल तवे खौरांगना पाइरकपा ngaije अदुबु कॉल चते नोंदाइरेमबा ngahak नंबर दु येंगी अदुगा अमुक हन्ना कॉल तौसिले हंदकसु चते पंथदे व्हाट्सएप चंगे अदुगा लासिन येंगी लासिन सु उबु फंगदे नोंदाइरेमबा ममित मना खंसिंसिंगे मखुत्तु लेपते अमदगी अमदा पंगमद नमी फेसबुक चंगलगा येंगी थोकते फ्रेंड फाबु ओइरमदे लॉक आउट तौनवा पासवर्ड नमलबसु रोंग पासवर्ड चोंथोरई मचिंदगी मसा खंगदना सोलई कइनो मान तौरमिसिबु मखुत्सु लेपते इंस्टाग्राम दुसु अमुक चंगी अदुबु अकाउंट थीबु फंगद्रे नोंदाइरेमबगी मिहुल मथोंग मरम खंगलक्तरे पखतबसु पोगलई अमुक हन्ना कॉल तवे हंदकसु चते करिगिनो नंग सुमाइन तौरमिसिबु अइंगोने सावरिरो नंगबो फमलंबदगी खंगबु होगले मगतो लेरका पोचक अमा थिरई लैबु उदबदगी मोपाक फिदक फाकलगा थीबा हवे सिदसु लैते अइबु ngसाइदा स्वाया थमखिबनिने थीबा खंजिलक्तबदगी फमुंग फिनुंग लोइना पुंगचाइ चखाइरगा थीबा हौरई तसेंगना थमफम काउख्रबनी अंगावदौना मकोकतु खरो खरो खोले ओटपा याबा चखाइबा लोइरगा माना थीरिबा पोतु लैपटॉप मथक्ता लैरिबदु उरई पंथदे उरिबु गाड़ी सोदु तापाइखलगा याम फिंगना चेंचत तौना चेंथोरई स्टेप कुमथरकपसु कुइहौदे पाइरगा कुमलकपगा खेनब लैते लमयाइ का यौखिबु खंगौदे ममांगथोंग हांगदोके तौबगा ममा कुसुम मपालदगी चंगई मचागे चरांग खोइरांगनब मतौदु उबदा मिथि लौसिंग लैबी कुसुमनी ताक अदुम खंगबु ngami कुसुमना कदाइ चतोइनो नोंदाइरेमबा ममागे वाहंगी पाउखुम पीबा ngamdre कुसुम अंगकपि ममानी खोंजेल कलपना मखुत का थिलगा चटपे यारो चंगो इमा ममा मचादु अमना अमबु मिचाना न यंगनै